ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯗ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯇꯔ ꯔꯣꯜꯗ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯛꯂꯕ ꯃꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯕꯁꯤꯡ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯒ ꯃꯍꯨꯠ ꯍꯥꯞꯂꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯩꯔꯛꯂꯕ ꯂꯣꯛꯇꯥꯛ ꯂꯤꯐ ꯏꯔꯤꯒꯦꯁꯟ LLIꯒꯤ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1, 2 ꯑꯃꯁꯨꯡ 3ꯗ ꯃꯥꯁꯇꯔ ꯔꯣꯜ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯥꯎꯅ ꯑꯋꯥꯕ ꯄꯤꯕ ꯃꯔꯝꯅ ꯂꯩꯉꯥꯛꯅ ꯃꯈꯣꯏꯕꯨ ꯔꯤ-ꯑꯦꯟꯒꯦꯖ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯣꯏꯅꯥꯝ ACꯒꯤ ꯍꯥꯟꯅꯒꯤ MLA ꯂꯥꯏꯁ꯭ꯔꯝ ꯔꯥꯙꯥꯀꯤꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1ꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯁꯇꯔ ꯔꯣꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯔꯥꯙꯥꯀꯤꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯗ ꯂꯩꯉꯥꯛꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯗ ꯇꯤꯝ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯃꯦꯊꯗ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯃꯥꯁꯇꯔ ꯔꯣꯜ ꯀꯦꯖꯨꯑꯦꯜ ꯑꯃꯗꯤ ꯗꯦꯂꯤ ꯋꯦꯖꯦꯁꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯍꯤ 60 ꯍꯦꯜꯂꯕ ꯁꯤꯡ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯛꯍꯜꯂꯤꯕꯗꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ LLI ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1, 2 ꯑꯃꯁꯨꯡ 3ꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯥꯁꯇꯔ ꯔꯣꯜ ꯁ꯭ꯇꯥꯐ 18ꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯥꯁꯇꯔ ꯔꯣꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯏꯁꯤꯡ ꯐꯪꯍꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯏꯁꯤꯡ ꯄꯤꯔꯤ꯫ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1 ꯑꯁꯤꯅ ꯏꯝꯐꯥꯜ ꯂꯣ ꯀꯦꯅꯦꯜꯗ ꯏꯁꯤꯡ ꯄꯤꯗꯨꯅ ꯂꯧ ꯄꯔꯤ ꯀꯌꯥ ꯂꯧ ꯄꯥꯟꯕ ꯌꯥꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 2 ꯑꯃꯁꯨꯡ 3ꯅ ꯃꯣꯏꯔꯥꯡ ꯂꯣ ꯀꯦꯅꯦꯜꯗ ꯏꯁꯤꯡ ꯄꯤꯗꯨꯅ ꯅꯤꯡꯊꯧꯈꯣꯡꯒꯤ ꯃꯈꯥ ꯃꯥꯏꯀꯩꯒꯤ ꯂꯧ ꯄꯔꯤ ꯀꯌꯥꯗ ꯏꯁꯤꯡ ꯄꯤꯗꯨꯅ ꯂꯧ ꯄꯥꯟꯕ ꯌꯥꯍꯜꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯁꯇꯔ ꯔꯣꯜ ꯁ꯭ꯇꯥꯐ 18 ꯑꯁꯤꯅ ꯊꯕꯛ ꯄꯣꯊꯥꯈ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯂꯧꯒꯤ ꯏꯁꯤꯡ ꯃꯊꯧ ꯇꯥꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅ ꯏꯁꯤꯡ ꯊꯥꯕꯤꯒꯅꯤ? ꯁ꯭ꯇꯥꯐ 18 ꯑꯁꯤꯅ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯏꯁꯤꯡ ꯄꯤꯗꯨꯅ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯏꯝꯐꯥꯜ ꯂꯣ ꯀꯦꯅꯦꯜꯗ ꯀꯦꯅꯦꯜ ꯇꯦꯡꯊꯣꯛꯄ, ꯀꯦꯅꯦꯜ ꯑꯀꯥꯏꯕ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯤ꯫ ꯃꯥꯁꯇꯔ ꯔꯣꯜ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗꯤ ꯔꯤꯒꯨꯂꯔ ꯇꯥꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯔꯛꯄꯅ ꯉꯁꯤꯗꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯧꯃꯤꯁꯤꯡꯒꯤ ꯈꯟꯗꯨꯅ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ LLIꯒꯤ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1, 2 ꯑꯃꯁꯨꯡ 3ꯗ ꯃꯥꯁꯇꯔ ꯔꯣꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐ 18 ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯔꯤ-ꯑꯦꯟꯒꯦꯖ ꯇꯧꯔꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯁꯥꯡꯅ ꯊꯕꯛ ꯄꯨꯔꯛꯑꯕ ꯉꯁꯤꯁꯨ ꯄꯨꯔꯤꯕ ꯂꯧꯊꯣꯛꯈ꯭ꯔ ꯐꯥꯎꯕꯗ ꯄꯨꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯗꯕ, ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ, ꯃꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯄꯥꯎ ꯐꯥꯎꯅꯗꯅ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯗ ꯋꯥꯖꯔꯕ ꯍꯧꯖꯤꯛꯁꯨ ꯄꯨꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯁꯤ ꯀꯣꯏꯁꯟꯁꯤꯃ ꯑꯩꯍꯥꯛꯅ ꯍꯪꯖꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯃꯥꯁꯇꯔ ꯔꯣꯜ ꯍꯥꯏꯕꯁꯤꯗꯤ, ꯀꯣꯟꯇ꯭ꯔꯦꯛ ꯍꯥꯏꯕꯁꯤꯗꯤ, ꯗꯦꯂꯤ ꯋꯦꯖꯦꯁ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥ ꯃꯎ ꯐꯕ ꯊꯕꯛ ꯁꯨꯕ ꯉꯝꯕ ꯃꯤꯗꯨ ꯁꯨꯖꯕꯅꯦ꯫ ꯃꯈꯣꯏꯗꯤ ꯔꯤꯒꯨꯂꯔ ꯏꯝꯄ꯭ꯂꯣꯌꯤꯁꯨ ꯅꯠꯇꯦ, ꯔꯤꯖꯅꯦꯕꯜꯁꯨ ꯅꯠꯇꯦ꯫ ꯊꯋꯥꯏ ꯌꯥꯎꯕꯒꯤꯗꯃꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯕꯨ ꯅꯨꯡꯁꯤꯕ, ꯒꯃꯦꯟꯕꯨ ꯅꯨꯡꯁꯤꯕ, ꯂꯧꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯕꯅꯦ, ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯖꯕꯅꯦ꯫ ꯃꯈꯣꯏ ꯃꯁꯥꯁꯨ ꯀꯜꯂꯤ, ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯔꯤ, ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯏꯁꯤꯡ ꯀꯥꯞꯄꯤ꯫ ꯃꯈꯣꯏꯁꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯄꯝ ꯍꯥꯎꯁ ꯅꯝꯕꯔ 1ꯗ ꯂꯩꯔꯤꯕ, 2ꯗ ꯂꯩꯔꯤꯕ, 3ꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯃꯁꯦ ꯔꯤ-ꯑꯦꯟꯒꯦꯖ ꯇꯧꯕꯤꯌꯨ, ꯉꯁꯤꯃꯛ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯇꯩ ꯊꯕꯛ ꯁꯨꯗꯗꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤꯗꯃꯛꯇ ꯁꯨꯗꯅ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯤꯕ ꯏꯁꯤꯡꯁꯤꯒꯤ ꯊꯥꯛꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯈꯔꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯑꯁꯤꯗ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯁꯨ ꯃꯥꯡꯁꯤꯜꯂꯛꯏꯕꯅꯤ꯫ ꯂꯣꯏꯅ ꯃꯥꯡꯁꯤꯜꯂꯛꯄꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯕꯨꯁꯨ ꯑꯩꯈꯣꯏ ꯄꯦꯟꯗꯕꯁꯤ ꯑꯗꯨꯝ ꯑꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯔꯤ-ꯑꯦꯟꯒꯦꯖ ꯇꯧꯔꯒ ꯍꯤꯡꯒꯠꯍꯟꯕꯁꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤ꯫